USA na Yemen Da Leppa Leitana strike Tourakpadage Israel da Akanba pressure Pirakhre. Yemen na kapsilakiba missile Israel na intercept Tourakre amadi pung kunmarigi manungda Houthi force singna Tourakiba attack ahumlak sukre haina report amada fongdorakli. Report asina makata na ha United States na lebak asida numit kudingi attack Leppa Leitana makha chathari. Israel gi army na ngarang thadokiba missile gi matung da lebak adugi mafam kayada Air Red Siren Sing active oire haina confirm tawkre. Amaromda Houthi gi wangangloi Yahya Sarina attack asigi thodang loki amasung Masi Gaza da Israel gi operations singi paukum amani haina fongdoki. Panbayai chai asigi horakpada Gaza ceasefire gi matamda Houthi singna attack tawkide. Mars ki ahan bachayol da Israel na landaba amadi Ed Singh Pumnamak Tingzinnaki Amadi Madugi Matungda Lan Asi Amok Makha Samdarakibani. Masigi Manungda Hautiga Marid Lainaba Al Masira TV na Fungdokiba. Ngarangi report Amada US na Port City Hodaidada Leiba Yemen gi Kamaran Islanda Amasung AS Salif District da Air Red Anirak Tauki Hainapalli UK da Best Toba Monitor Airways na report tawrakibagi matung ina Mars khaktada civilian kuntaretagi yangkhai manga fawba siki aduga April da sikibagi changna amuk hena wangani haina panari Amaromda Houthi gi source namada ngarang numidang wairam strike amada yamdrabada African gi migrant humfunipan siki hari